Kuki terrorist kautruk drone bombing tawduna surbala halaga masanupi suankiba case ki charge NIA na thagalakli. May ahum English singaniga kunga humdoidigi horakiba lan gi akan matamoy kiba mamangi kumja English singaniga kunga marigi September amada Kuki terrorist na Impal West ki kautruk amasum kadangban gi area singda drone bombing sa tharaktuna akan be attack torakpada phayeng digi ngangom surbala sei kunthra mathu kaubi mauna ama laikidaba amasum maangna makut samlaga lakmina khibi piklibi masanupi Russia gina yetki khudangda nongmoi maruna panduna sokiba thagdokki matangda NIA na lokatpa case ki charge ngasi special court NIA Manipur gi court investigation agency sina file torkhri thawdo adugi matangda ahanbada lamsang police na case ma register tawdun lokathibani adubo Ministry of Home Affairs na pirako direction gi matungina case adu National Investigation Agency NIA na paikhibaga loinna thawdo adugi matangda investigation sa tharakhibani adugi agency asigi maikedi case asigi investigation sa thabal loiraduna ngasi uripok serap court complex ta leiba agency asigi special court case asigi charge sheet file torokhibani panbayabadi NIA na case asigi investigation sa tharakpada Chusampurdagi Howland Mang Samte amasum Kangpokpidagi Samuel Vaiphei allies Paikhon Kuki terrorist ani thawdo asiga mari leinduna phar gohang bong sa thakibani drone bombing aduda surbala laikidaba amasum masanupi na nongmai maruna panduna sokpada natana atopa miyoi kharasu aso opanangkhibani Delhi blast Equis Dr. Umar gi car ama Faridabad gi phangle bomb adu Dr. Umar na masa shizraga pokayan boigani Congress na Home Minister Amit Shah resign tawgadabani haiduna demand tawkhri Narendra Modi na soktuna laikat nariba singi phibam yengsinkhri Haukiba ningthokaba numiki numidang pung tare tarakpada leibasigi capital city Delhi gi mi khwaidigi kungma mafam am oiriba Red Fort Metro Station gi gate number 1 manakta Hyundai i20 car amada fit tawba mapangal kalaba bom mama pokhayanuna miyoi taragumdoi shikiba masu miyoi kunga manga hena sokiba thawdo adu Dr. Umar un Nabi masamak na car adu thawduna laklaga mafam adu yokshilakpada masa sijaduna Pokai halaga satakhibi etik oigani haina thawdo adugi matangda investigation sa tharakliba tongan be agency singi maikedi phongdong narakli thawdo asi masa sijaduna sa thakhibani haina thajanariba Dr. Umar na maki car bomb adu pokai handringai gi mamang numit adugi numiyung matungda Delhi gi Ramlila Maidan gi irap lapnadana leiba Asap Ali Road ki box amad laktuna pung ahumlop mafam aduna leiramki haibasu khangmangamle aduga satliba sei asigi January gi ahanba sayolda Dr. Umar na mahaka naknaba miwema oiriba Muzamil ga loinana Red Fort marakta kyarak hana lakhi makoina Red Fort amasum masigi akoibada security na lakhotpa section tharang skupni yengsin gi habisisu makoina sejinakhiba mobile phone singi tower location sangdamna rubada sushinari hari thawdo asi thokraba matungda ngarang ayuk Home Minister Amit Shah na siya lawduna pangtokhiba awang mathaki security meeting gi matungina thawdo asi gi case adu ahanbada Delhi police na lakhotuna pairamlabasu ngarang dagi National Investigation Agency NIA da kusinakre agency asina case asi paibaga panthadana satharakhiba investigation da bomb pokhaibagi thawdo asi masa sijaduna sathakibani thajanariba Dr. Umar ga nakna loinaba Muzamamilna Sijunabani haiba angangba masugi car DL10CK 458 su ngarang Haryana gi Faridabad ki Khandawali khulda lebi yum amagi maraktagi recover tabangamle car asi Dr. Umar gi mingda registration tawbani hari thawdo thokphamdagi tongan sample nifu khonggatuna investigation sathabada forensic experts na thawdo osida ammonium nitrate sijinai haibasu khangmangamle thawdo thokriba numit asigi mamangna police na explosive kilogram lisingani ga samapani hena fogatkiba thawdo adugi matungdagi mi paiba poklaba equisingasina tangai fadana pokhaila oigani thajanari aduga yamlaba bomgi masaksing fogatkibi imung asigi yumbu maulubi itiya na leramba Faridabad ki Al Fala University Complex ki asan pakadagi bahag masamak sa Jammu and Kashmir police na forkrabani amaramda bomb pokhaibagi thawdo asida Hyundai car i20 ama Dr. Umar na thawkhibaga loinana maki mingda registration tawba atopa car amana ngarang recover tawkhibaga mari leindana Faridabad ki sector 37 da office hangduna gari yothok yonsin gi thabak torakpa Royal Car Plaza gi mapu Amit Khawa miu emasu thawdo asiga mari leindana police na pharaga makhoi gi custody thamduna wang pong sa thabokre Dr. Umar ka nakna loina khiba
Muzamil sigi mapung phaba mamingna Dr. Muzamil Ganai kawi maaksu leba asigi capital city de attack chathaduna misamiam asiana nangana bohona bada maru ena siana ba mioi ni haidi thaudo asi security ki paikai de yamna sawa ahobani haida Congress ki general secretary KC Venugopal Futukladuna Karigumba Home Minister Amit Shah Maki Mathau Masakang Oirabadi Makpu Pamashidagi Laktokadabani Natragana Mak Masana security ki moral responsibility lauduna resign to Godavana Fondokre IDP Sing Kunda Laita Hananaba government Taurang Tori Sapagadaba Mapam Sing Tidokli Ziribam Disini Yang Singkre Manipura Tukli Irang Sina Maram Oiraga Singamasum Tamgi Tuan Tuan Mapam Sing the Lanjana to Lady Bamio Sing Kunda Laita with the Sapagadaba Mapam Sing Tidopi Tabak Satabokre Kumza English Singanika Kungo Humdogi Me Ohumdagi Hauduna Satarakli Manipurgi Irang Sina Maram Oiraga Tuan Tuan Mapam Sing the Lanjana to Lady internally displaced persons Singashi Wooding Tina Kunda Laita Hanba Yanava Sapagadaba Mapam Sing Manipur government Makidiki Kangdok Pagaloina Ama Ata Tokraba Yum Singa Semsinduna Amasu Mapamaduda Laigadaba Mio Sing the Singnava Yaudana Lehenba Yagadaba Mapam Sing Kangdok Horakibani Hadi Hausi Manipur IDP Puna Lising Yang Kairom relief camps in the lady Makoi Singasi Masamasaki Yum the Hanjinduna later Pams upon Actani Paugi Likunjing High District Administration Singamasum State Government Asigumba Lanjana Duna Lady Bamio Singasi Ning Tina Yum Kai Saduna Mapamzana Kunda Laita Hananaba Akan Bakongtang Sing Lokotuna Lakli Tuan Bamapam Kayamarum Langak Masa Kangdok Tuna Meitei Amasum Kuki Furuki Mio Singasi Kunda Laita Hanmi Yana Batabak Sing Lokali Asigumba Masa Kangdok Nava Kangdok Laba Mapam Singasiki Manungda Kangbai Kaitil Manbi Payeng Amasum Dolai Tabi na Singma Mapam Sing Yauri Heri Thawal Amasum Kaksing District Sing that lady with Tuan Ahen Mapam Kayamarum Su Masa Kangdok Laga Lady Heri Asiguma Mapam Singasida Kunda Laita Raga Labi Yagadava Imung Sing Kangdok Loidana Sarona Imung Samarum Kunda Laita Yagani Masi Hongzun Bigi Tabasi Furup Anigi Marakta Pau Pongtok Naraga Pakadavani Masigi Tabasi Lakot Matamda local administration Masum internally wingdagi input sing lauraga nainagani hanadagi hauna furup ani magna puna khundaba mafam singdasu asiguma phibamasi honaduna lakli masigi thausilasi mai pakna thabak to onthokpa ngamlabadi internally displaced person kaya marumni anauba laifam phangba ngamgadoribani internally displaced person sigi issue state asidi khwaidigi sawu singdaba ma oiribani Makoida Ningtina Kunda Laita Hananaba Mapama Piba Hibasina, Lamdamasi the Mausagi Pibamda, Hanjinaba Asoba Kontama, Oigatoriban Hadi. Panmaya the PK Shingana Manipur Secretary or a Tabak Puringeda, say December Power the Irangashina, Lanjana Duna Ladiva ITP Singasima Samagi, Hanagi Lepam the Hanjanaba Gorba Tabak Packet Kanihana, Pongok to the Lake Zeribam Disini Yangsin Kiba. Manipur Tukli Irang Sina Maram Weraga Ama Ata Tukraba Ziribam District Tuan Mapam Sing the Ladiva Yum Sing Deputy Commissioner Ziribam Krishna Kumar Yang Singkri Ziribamgi Borobekrangi Netaji High School Kelo India Gi Makara Kunsuba CRPM na Sport Authority of India Shaiga Kusam Naraga Sindra Pangtokpa Borobekra Volleyball Tournament 2025 ki Hagdok ki Thoram Sarugyaba Lakiba DC Ziribam Krishna Kumar Irang Sida Ama Ata Thokraba Yukai Sing Haking the Gingsinki Relief Games in the Lady ITP Sing Bunau Kunda Laita Hanana Lakolakot Kuntang Nasigi Yingsin Kongsadadu Sakipin Hari SP Ziribam Prakar Pande Commandant Unsuba CRPM Karong Haupuna DC Galoinana Zakurador Karong Lamdai Kuno Amasum Modupura Labor Maisa Kravamasu Ama Ata Tokrabi Yum Singi Pibam Haking the Yangshin Bagaloinana Housing Relief Games in the Lady Legendary Bamio Sing Kundalaita Hanabi Taurang Nabi Yang Tamli Hongsada do officials in the relief camp singi inmates sing Unaki Bagaloinana Sanapora Masum Atum housing inmates in the Yentoki Masigi Matata Zakurador Amasum Lambatan Khalgi Yut Club Singi Mio Singamasum, Netaji Government High School Gi Mahiru Singamasum Borobekra Police Station Gi Relief Camp the Lady Singidama Sport Gi Polam Singusanaki, Deputy Commissioner Naziribam, Department Road Project Ki Hausi Lady Pibam Submari Lenava, Executive Engineer Amasum, Contractor Ga Puna Pamina Duna, Review Tauduna Atopomatam the Lucian Bangam Yanava Kanakieri. ILP Digi Komtopina Manipurgi Governor the Taxing Creek, Assam the Labor
MMDO Manipuri Muslim Development Organization gi mi mangana saba mihut kangbu amana ngarang Manipur gi Governor Kumar Bala unaduna memorandum ama pisinbaga loinana Assam da leba Manipuri Muslim sing ILP dagi komthokpina bataksingkhri Governor da pisin kiba memorandum adu da maru oina Assam amasum Tripura da leba Meitei pangal sing Manipur sanglakpada ILP inner line permit lawa mathau tariba oiriba si komthokpiyo haina taksili MMDO gi President MD Abdul Nur Sauduri na lusingba mi mga gi team aduna Manipur gi Governor Kumar Bala unakibaduda Assam amasum Tripura da leba Manipuri Muslim Meitei pangal singna mapung phabo official document puthoknaba honabada thengdariba awaba singa tu paudamki MMDO gi President na thamkiba wafamda Meitei pangal asi Manipur gi history cultural amasum ipa ipu gi oiba marida yamna haksinba mari leinaba khangnoba mani Maram aduna government atopa state leriba Meitei pangal singasi manaba kanglupni haina lawbigada banaki wapam aduda governor gi maikedi gi hiramasi yengsin gi haina thajaba piki panmayabadi ILP inner line permit asi Manipur English singani ga khun gi January amadi gi sanaba hokibani awang nopoki state sing Arunachal Pradesh Nagaland amasung Mizoram gi matungda Manipur na mari suba ILP sanaba state hokibani Sada kanglo na sige matungin India gi citizen oirabasu atopa state gi lakpa mipum kudima state asida sangnabigi dama official permission ama lawa mathau tahali official report ki matungin ILP gi post asi India gi citizen sing state asi hek yorakpada ILP check post natraga jiribam gi gate gi lawbi yagani hairiba pass asi numai kunthra ni chanabi yagani ILP asi state government pibo official tribal document amani masina India gi citizen amana state asida akaknaba matamda leibi yahali Myanmar military na Russia amasum China dagi laiba aircraft sing kusinakre Myanmar gi military sarkar na civil war marakta makoi gi asset supporter oiriba Russia dagi laiba helicopter sing amasum China dagi laiba plane sing masagi air force ta kusinakre hari United States European Union EU amasum atai kayanadi Myanmar sanction thamjinba maramna khulai yonbasu thingli adubo Russia amasum China di tatamda har khangnaba Myanmar military da dollar million chakayagi equipment sing leptana piri military na thadokiba photo sing ubuda mokoina Russia gi Mi-38T helicopter ohuma amasum China gi Y-8 aircraft ani phangkhre hari thajari Myanmar military na sing operation sa thabada lanmi sing honabagi damak aircraft sing sijinarakani haina expert sing thajab phudoki China na sawa transport aircraft asina Myanmar military gi mapangal hena kangkat hangani masina Myanmar gi airspace security piba ngamgani haina military na phongdoki Russia gi yamna aphaba Mi-38T helicopter lairibasi Myanmar na ahanbani haina suthajari military sarkar na aircraft sing leiduna thorang kya tauribasi leba asigi mafam kya do operation hena kanchindana ba masum air power hena sijindana bagi damaktani haina military Experts for Democratic Reform Analyst Group na phongdoki masigi organization asi military da officer oiramasing na linkhatpani aduga makhoi si hojikti lalhawasing na support tawkhri hari thajanigai oiriba pawmana urkhul lita na thokiba thawdo amada youth kunthra gani thoida mof na attack torakhri hari hairiba thawdo asida miyoi ani aso open nangba miyoi mana discharge tawkhri hari jinimstagi Altaf Hussein haiba Uruptagi miyueshigi matunginadi housing maki khong asi fracture oiduna amasum Jennimsta treatment makasa thari hari hairiba thawdo asi makoina urkhul town dagi mayumda halakpagi lambida saurakna numidang wairamgi pung 6 makhai muk taba matamda urkhul gi militant area Kuki khun oiriba jaga asidagi mob sing attack sa tharakhibani hari hairiba sida makoi motorcycle taraga turuk thorakpa miyoi kunthra gani thoida atamduna mob attack sa tharakhibani hari Altaf Hussein na phungdorapagi matung inadi positive activities amasum drug sisinabadagi lapna lainabagi damakta youth sing de hena kanaba pinabagi damakta Muslim Riders Club khoba ama establishing tawnabagi damakta aim galoinana hairiba urkhul gi moba ke asida organize tawduna bike ride asi pangthokibani hari moba ke satnabagi damakta Imphal gi sarona Ayuki pung mapan mukta bag matamdagi makoy lam tharakre aduga makoy na halaktringai gi mangoinana karigu mukra sana bagi tamakta urkhul taungda ngahak lepkhi hari makoy na halakpagi lambida thingjalakpa amasum mambana maram oirakanda hairiba litan sigi nakna leiba village amada dukan amada makoy ngha makoy ga lakminaba bite singa plop saminana bagi tamakta ngai duna laikhi makoy na mafam maduda leiringai duda
ꯕꯤꯂꯦꯖꯔꯒꯤ ꯑꯍꯜꯁꯤꯡ ꯑꯣꯏꯔꯕ ꯈꯔ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯃꯁꯛ ꯃꯃꯤꯡ ꯑꯃꯁꯨꯡ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯈꯤ꯫ ꯍꯨꯁꯦꯟꯅ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝꯗ ꯃꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯄꯥꯡꯒꯜꯁꯤꯡꯅꯤ, ꯃꯈꯣꯏ ꯏꯝꯐꯥꯜꯗꯒꯤꯅꯤ, ꯕꯥꯏꯠ ꯔꯥꯏꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯚꯤꯂꯦꯖ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯗ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃ ꯃꯈꯣꯏꯒꯤ ꯂꯣꯀꯦꯜ ꯗꯥꯏꯂꯦꯛꯇ ꯇꯧꯔꯛꯈꯤ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗꯒꯤ ꯋꯥꯔꯅꯤꯡ ꯑꯃꯁꯨꯡ ꯃꯔꯝ ꯄꯤꯗꯨꯅ ꯌꯥꯝ ꯊꯨꯅꯃꯛ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯃꯁꯨꯡ ꯆꯩ ꯌꯥꯎꯅ ꯃꯣꯕ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯥꯏꯗꯔ ꯈꯔ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ, ꯑꯗꯨꯒ ꯃꯤꯑꯣꯏ 7 ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯚꯤꯂꯦꯖꯔꯁꯤꯡꯅ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯀꯌꯥ ꯑꯃ ꯇꯥꯊꯣꯛꯈꯤ, ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕ ꯕꯤ.ꯑꯦꯜ. ꯁꯟꯇꯣꯁ ꯑꯃꯁꯨꯡ ꯁꯝꯕꯤꯠ ꯄꯥꯇ꯭ꯔ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠꯁꯤꯡ ꯊꯝꯈ꯭ꯔꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯒꯅꯤ, ꯃꯇꯝꯗꯤ ꯊꯥꯔꯛꯀꯅꯨ ꯍꯥꯏꯈ꯭ꯔꯦ꯫ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯕꯤ.ꯑꯦꯜ. ꯁꯟꯇꯣꯁ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯦꯝ.ꯄꯤ. ꯗꯣꯛꯇꯔ ꯁꯃꯤꯠ ꯄꯥꯇ꯭ꯔ ꯉꯔꯥꯡ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈ꯭ꯔꯦ꯫ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯄꯦꯟꯗꯕ ꯋꯥꯀꯠꯈ꯭ꯔꯦ꯫ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯊꯨꯕꯗ ꯁꯦꯝꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯊꯥꯔꯛꯀꯅꯨ ꯍꯥꯏꯅ ꯕꯤ.ꯑꯦꯜ. ꯁꯟꯇꯣꯁꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯗ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯆꯠꯇ ꯂꯥꯛꯈꯤꯕ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯗꯨ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 13:50 ꯇꯥꯕꯗ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯅ꯭ꯌꯨ ꯗꯤꯜꯂꯤꯗꯒꯤ ꯊꯨꯡꯂꯈꯤꯕꯅꯤ꯫ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤꯕꯨ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯙꯤꯀꯥꯔꯤ ꯁꯔꯗꯥꯔꯅ ꯂꯨꯆꯤꯡꯕ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯊꯧꯄꯨꯕꯁꯤꯡꯅ ꯑꯦꯌꯔꯄꯣꯔꯠꯇ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯇꯨꯡꯗ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯗꯨꯅ ꯅꯨꯡꯊꯤꯜ ꯄꯨꯡ 1:30ꯗ ꯏꯝꯐꯥꯜꯒꯤ ꯅꯤꯇꯦꯄꯥꯠ ꯆꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯝꯗꯥꯏ ꯐꯥꯎꯕ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯁ. ꯁꯔꯗꯥꯔ ꯌꯥꯎꯅ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒ ꯄꯨꯟꯅ ꯎꯅꯈꯤ꯫ ꯉꯔꯥꯡ ꯎꯅꯈꯤꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 38ꯀꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 3 ꯌꯥꯎꯗꯅ ꯂꯦꯝꯍꯧꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. 30ꯒꯤ ꯃꯅꯨꯡꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. 19ꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯩꯔꯥꯎ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯂꯧꯔꯦꯝꯕꯝ ꯔꯃꯦꯁ ꯃꯤꯇꯩꯗꯤ ꯃꯁꯥ ꯅꯥꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯔꯥꯡꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯗꯦ ꯍꯥꯏꯗꯤ ꯇꯦꯟꯇꯟ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫